DGPना सुशानपुर सेक्यूरिटी रिव्यू की मिफम पांथोप हेक हलकपगा कुकी खुलाई पाइबसिंगना मिसम मियामदा अमुक हन्ना नोंमै कापा हौरकलिबा से DGP की खोंसर अदु मिसमदा नोंमै कापा याबगी अयाबा पीबा चलुब्रा हाइबदु मियाम खंगना सेंदोकदबनी हाइना वाबगाई एसगी दा मिरेप ओइखिबा रंजितना फोंदरोली हिरम असिगा मरि लेना ngasi वाबगाई दा पांथोपा पाउगी पाउमिसिंग उनाबा अमदा रंजितना मखा तारदुना इरांगना मरम ओइदुना सही अनि मखाई हेना मयुमदा हंजिनबा ngamdaduna IDP singna masagi mayumda hek sangba horokpaga kuki khulai fiber singna amuk hanne attack torokpagi thawong asi lenga asina taraina lofam thokte thodok asida senaba khudingmak fagadabani loina lenga ki maikai dagisu IDP singbu mayumda sanghanba hobagi media mamangda security tawraga puraga mafam adu yoraba matungda security yauduna thambagi thawong ase makhatana tobeganu loina irang asigi waroisen puroknaba lengang faikhatliba thabak asida sing amasung tamda manada mieng thamliba asi kudakta leptuna tampakta numit khudingi khungakpa kayabu maral kaya piraga fajinba amade khulai kaya phagatpa asina singdasu phagalu hojiksu singda security na khatriba khulai kaya kuki khulai paiwa singna pairaga maning tamna leiri haibasi handak attack asina mayek sengna taklei maram asina leiriba lengak asina state asida tangdu leitaba fibam ama purak pada sing amasung tamda manaba mieng amagi makhada thabak tawbiu madu nattaba tarabadi tampakta leiriba miyamna leiriba lengak asigi mayokta sabsaba fireb ama lorok payai haike